Hello mayam bunga sigi video sida amuka hanna taram nokchari mayam nga sigi video sida yamna nungaiba yamna interesting oiba facts khara meeting taminasi. Number 1 mayamna video semnaba natraga video yengnaba mobile suksoi soidana pairam lagani natra mayamgi mobile sing adu Oppo gira Vivo gira natraga Realme gira natraga OnePlus gira mayam aina haikhiba company sing asi tongali haina khalamgani natra adubu mayam hairiba mobile company mari asi Chinese company BBK haina khangnaba company asi gini BBK group asi hojik prithvi gi ani suba khwaidigi amna smartphone saba company ni hairiba company mari asi CEO tongali brand ambassador su tongali marketing strategy su tongali adubu mahaki owner di Don Yong Ping ni. Number 2 mayamna TV da cricket yengba natraga atopa sports sing yengbada player singi mamaida angauba machugi cream tairaga sanaba uramgani natra masigi cream asi sunscreen gumbani masi zinc oxide jetanoza sembani masigi cream asi mamaida taishinbana numitagi lakpa rays sing adu reflect tauki masina makhogi skin bu kanba ngami. Number 3 mayam khoi mafam amadagi atopa mafam amada by road chatpada lambigi chidaida machu gi nungsing leiramba uramgani natra hariba nungsing adu machu tongaliba karigino mayam khangbibra khangdrabadi mayam mideng taminarasi kariguma yellow machu gi nung unarabadi lambi adu central government gi makhada leiba national highway ni haina khangbiro aduga asangba machu gi nung phangnaragana state government gi makhada leiba state highway ni aduga amuba machu gi nung oiragana nang achouba city natraga achouba district amada changlakle haina khangbiu aduga karigumba angangba machugi nung oirabadi madugi lambi adu Pradhan Mantri Gramin Sadak Yojana gi makhada semba lambi ni aduga nahak adu khungang yausilakle haiduna khangbiro. Number 4 Chawkhatpagi lamjel chenbada aikhoi matamgi khujinabadi asum thengnari khujinaba asida chaba thakpagi matam phawba kaithokpa ngamnaraktri matam asida aikoina ready to eat food sing asi chanari amadi fruit juice sing asi thaknari adubu mayam khangbibra madudi daily basis ta sijinariba fruit juice sing asina nahakpu nahanba yai hoi mayam hei khudingmakta glucose amadi fructose ki form da sugar amadi fiber sing asi phangnai fruit tagi phanglakpa fiber na sugar bu hakchangi blood da tilhanbadagi tapthahali adubu fruit juice sing asi semada fiber sing asi loina lauthoki aduga aikhoida machu gi athumba isinguma mahi lehawi masi kanaguma mihoi amana kuina use tawsilaklabadi masada sokhalli maram aduna fruit sing asi mapum oiringai da chabiu aduga fruit juice ki mahuta vegetable juice thakpiu. Number 5 mayamna asung khangbiramgani madudi Folk India gi top selling perfume singi manungda amani adubu karamna folk popular oikhibano haibasidi mayam khangbibra masigi wari asi mayam yengminarasi 2011 da Vini Cosmetics na folk launch taurakhi masigi mamangda haibadi 2010 phawbada lakba perfume company sing asina alcohol based perfume khaktamak sarakhi amadi madu long lasting oide adubu folk ti gas yaudaba perfume ni aduga company na masi mayamdagi su tonganba mongda advertise tauki mathangda 2015 da folk ki advertise जनाब हिंदुस्तान में तो फॉग चल रहा है मसीगी एडवर्टाइज असिना फोक इंडिया दा मीम गुमना वायरल ओइखी वीडियो असिदा असोयंगम क्या यावबिरबसु मयाम नंगाकपिगनी हाइदुना थाजै तुंगदसु असिगुलबा नुंगाइ नुंगाइबा वीडियो असि गेंगबिनबगिदमक चैनल असिबु सब्सक्राइब तौसिनबिरमु अदुगा वीडियो असिबुना लाइक अमदि शेयर तौबिदुना अइहाकी पुकनिंग बु थौगत पियु।